Hello chino maya puno pai channel se taram nok seri maya ngasi lai thadaru ba nongan ba numine ba ko yi mai se nahan lai thada ba puja gi ne makeup to ba da mai se uring masa se ga mya thunge ba se khadang se ga ai se mai da ne ko gi lekmi gi kaino do kali agene lekmi compact to ne sijina ba yade ba ko ado bu hek tai da bane mai smaina ne uring het thung ba khang ba pimple se jengune uring se ahum mari sigama ani ahum sigamari manga saje sum ga thungi dam yam thokle uring se ekdam nare na ba yaw re ba mai se ado nga sai da gi ai se ngasi dina sima tummini puja gi wagi ba mayam do phiron tu ba khotpa adai di dum chatpa khotpa taw ba gi wagi ba mayam do pop thoe ba ko isa je adu du gi ngasi se pura dina si mai din si mai cha ba ga tum ba ta ga lei re ngasi se thong ga cha khola tum khot na patha da lei re ba ko wa man ba gi ada khoi ja thum bi je ye de je khutum de je khoi ja thoi bi gi imai ja to min re bi ni ma se gi tumna lei sonda mu on taw sonda mu taw nungai ge tumjai aujo khak thenge bako ado akoi da na ngasi se jen thong ba cha ni paisa di leitre paisa di puja gi kaino da paisa je loi gare paisa amo leitre bako khut ado jen thong ba cha ne ai ma ni pa na jen thong ba cha se na hai bi cha ni pa na ne ma kaino ta tro ma di han gi do ba ne bako ma suti jam na phang dia ba koi bungi day 29 da ma se han gi do ba ne ba adu du gi ma jen thong ba cha se ngasi se hai na ha ngai su puja manu ni na jen thong do pija de ba ko chicken thong do pija de ba na ha ngai su puja manu na cha ba ta hoi de ma ni cha ning ba yam na adu do smai su uring jinu ngai hidre da adu do paisa di leite do khoi da sine ngon da ne kwa jon se na hari ba khanga ba kwa su jam na pan da ba adu ma kwa ma li ra ki do ino khang de mangon ji ga ne mangon lom da ma ne krok to bu tai ba adu tho ga jeng si mayam ma kwa jon ba gi to ira ke do ino khang de ba jeng si mayam chan pa na jen thong ma sa ni hai ba khu chu ai su nungai te bu ko paisa jo mo leite de oi aina haiba ga chummine aina haiba ga jengune se le mine kwa ko do kan kwa do kai pai do ke do pai do thi kwa jan kai jon de ba kwa ate kwa so la kan ana jen thung sa na ge haiba na karon ji ju jon de cái này hả không弄vấn đề qua gì mà cha nó nằm này đó các bạn được bên nào xe nó cây không có cái gì rồi là đi nào ya cây lá nó nè ngồi đây đó xuống nè ấy là ngày đang lại thay đó bây giờ rất là rồi xí पैसा lấy tiền hay mà na nằm phu đó bây giờ nó rất là rồi gì ấy sau này nghĩ bố năng gì đi tần li bố qua mà sinh thi đấy này đây chúng ta đây là sinh này mà sinh thi là năng rồi qua ba mươi nhé qua lấy tiền này hắn đã qua không lấy tiền này khối trái ngay qua không lấy tiền mà tôi là chúng này qua chỉ có hết chơi bây giờ đồ khi đồ này đâu gì bùa cái gì mi nó năng gì bùa cốc tăng là vài tăng năng muốn nè mà sinh con này giờ cá lôn chịu rồi cá lôn chứ cái ăn nó sẽ bây giờ khi rồi ai lấy được cái cá lôn mà nhà mình chỉ qua cái cá lôn cái rồi là cái gì không ra rồi abungo nang ana pa da jen thong sa ga na se na pa si kwa don gi dole jeng use nang kari gino nang jen thong sa ga na pa da hai do tới là xuống nè làm gì tới xong gì ôi mà cái gì nó chứ bu xí đuôi đấy cái này tao đi nè akwai ne da se ni minhum ni mai ni sure ma ju thabak su da ba dum puja gi chino ge hin tau ba khot ba dai di
ꯇꯣꯛ ꯀꯁꯤꯟ ꯇꯧꯔꯕꯅꯤꯅ ꯊꯕꯛꯇꯨꯁꯨ ꯄꯨꯖꯥ ꯍꯥꯏꯁꯤꯗꯤ ꯀꯅꯥꯝꯁꯨ ꯊꯕꯛꯇꯨ ꯁꯨꯅꯅꯤꯡꯗꯦꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯃꯥꯁꯦ ꯊꯕꯛꯁꯨ ꯁꯨꯗꯅ ꯄꯩꯁꯥꯗꯨꯁꯨ ꯂꯩꯇꯔꯦ ꯂꯩꯖꯔꯝꯕ ꯈꯔꯗꯨꯁꯨ ꯀꯣꯏꯕ ꯈꯣꯠꯄ ꯆꯠꯄ ꯑꯗꯩ ꯃꯔꯨꯞꯁꯨ ꯇꯥꯁꯜꯂꯦꯕꯀꯣ ꯃꯔꯨꯞꯁꯨ ꯇꯥꯁꯟꯕꯒꯤ ꯊꯤꯗꯣꯛꯈꯤꯕꯒ ꯀꯔꯤꯒ ꯇꯧꯔꯒ ꯄꯩꯁꯥꯁꯦ ꯈꯨꯠꯇ ꯑꯃꯐꯥꯎ ꯂꯩꯇꯕꯤꯗꯣ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯈꯔꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯆꯥꯝꯃꯗꯤ ꯐꯥꯈ꯭ꯔꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯂꯨꯄꯥ ꯈꯔ ꯄꯤꯔꯣ ꯖꯤꯄꯦ ꯅꯝꯕꯔ ꯍꯥꯞꯄꯅꯦ ꯑꯩꯈꯣꯏ ꯖꯤꯄꯦ ꯅꯝꯕꯔ ꯍꯥꯄꯛꯀꯦ ꯃꯌꯥꯝ ꯄꯩꯁꯥ ꯈꯔ ꯗꯣꯅꯦꯠ ꯇꯧꯕꯤꯔꯣ ꯑꯩ ꯁꯤꯗꯣꯔꯦ ꯄꯨꯖꯥ ꯇꯇꯥꯒꯤ ꯀꯣꯏꯊꯣꯛ ꯈꯣꯠꯇꯣꯛꯄ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯌꯦꯗ ꯀ꯭ꯋꯥ ꯌꯣꯜꯂꯒ ꯁꯤ ꯆꯥꯗꯣꯔꯤꯑꯕ ꯁꯤ ꯃꯆꯥꯅꯤꯄꯥ ꯗꯖꯦꯟ ꯊꯣꯡꯕ ꯄꯤꯖꯗꯣꯔꯦꯕ ꯀ꯭ꯋꯥꯁꯦ ꯌꯣꯜꯂꯒ ꯑꯁ ꯑꯩꯒꯤ ꯎꯔꯤꯡꯁꯦ ꯌꯦꯡꯉꯨꯅꯦ ꯃꯥꯏꯒꯁꯦ ꯑꯂꯥ ꯈꯣꯡꯉꯦ ꯍꯧꯖꯤꯛ ꯁꯅꯥ ꯇꯥꯔꯦ ꯃꯥꯏꯁꯦ ꯍꯧꯖꯤꯛ ꯎꯔꯤꯡ ꯁꯨꯃꯥꯏꯅ ꯄꯩꯔꯒ ꯂꯩꯔꯦ ꯌꯥꯝ ꯅꯥꯔꯦꯕꯣ ꯑꯩꯁꯦ ꯃꯌꯥꯝ ꯆꯦꯟꯈꯠꯂꯛꯀꯦ ꯌꯦꯡꯉꯨꯀꯣ ꯃꯥꯏꯁꯦ ꯑꯉꯥꯡ ꯇꯥꯍꯜꯂꯨꯅꯦ ꯂꯥꯎꯔꯤꯁꯦ ꯁꯤꯒ ꯎꯔꯤꯡ ꯑꯩ ꯀꯝꯄꯦꯛꯀ ꯇꯩꯖꯔꯔꯣꯏ ꯑꯗꯨꯝ ꯌꯥꯗ꯭ꯔꯦꯅꯦ ꯃꯥꯏꯁꯦ ꯐꯤꯕꯝ ꯑꯃ ꯀꯥꯏꯔꯦ ꯊꯕꯛ ꯁꯨꯗꯅ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯕ ꯑꯗꯒꯤ ꯂꯐꯣꯏ ꯁꯣꯔꯤ ꯃꯑꯣꯡ ꯆꯥꯗꯕꯁꯤꯡꯁꯨ ꯌꯣꯟ ꯐꯪꯉꯗꯤ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯍꯥ ꯑꯗ ꯂꯐꯣꯏ ꯁꯣꯔꯤꯗꯣ ꯌꯣꯟ ꯐꯪꯉꯣꯏꯗ꯭ꯔꯥ ꯐꯪꯉꯣꯏ ꯑꯕꯨꯡꯃ ꯃꯆꯥ ꯊꯣꯏꯕ ꯑꯕꯨꯡꯉꯣ ꯁꯅꯥꯕꯤꯁꯦ ꯑꯝꯇ ꯍꯧꯗꯨ ꯆꯣꯅꯦ ꯍꯧꯒꯠꯇ꯭ꯔꯤꯅꯦ ꯆꯠꯂꯣꯏꯅꯦ ꯁꯅꯥ ꯇꯥꯔꯦꯅꯦ ꯇꯧꯍꯩꯗꯤꯅꯦ ꯁꯟꯗꯥꯕꯧ ꯇꯨꯃꯤꯁꯦ ꯂꯥꯛꯎꯅꯦ ꯁꯦꯝꯇ ꯂꯥꯛꯑꯃꯨꯅꯦ ꯂꯣꯏꯔꯒ ꯆꯥꯎꯋꯦꯅꯅꯦ ꯑꯗꯨꯗꯨꯒꯤ ꯍꯥꯏꯕꯗꯣ ꯄꯨꯖꯥ ꯂꯣꯏꯕꯒꯅꯤꯀꯣ ꯃꯥꯅ ꯍꯥꯏꯁꯦ ꯉꯁꯤꯁꯦ ꯅꯣꯡꯃ ꯆꯥꯁꯦ ꯃꯄꯥꯁꯤꯅꯅꯦ ꯃꯥꯅ ꯅꯣꯡꯃ ꯆꯥꯔꯒꯦ ꯍꯥꯏꯕꯗꯤ ꯃꯄꯥꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣꯕꯁꯦ ꯊꯣꯛꯈ꯭ꯔꯕ ꯁꯤ ꯂꯥꯛꯑꯣꯗꯣ ꯁꯤꯗ ꯂꯥꯛꯎꯅꯦ ꯅꯪ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯅꯦꯅ ꯅꯪ ꯍꯧꯖꯤꯛ ꯍꯔꯥꯎꯔꯤꯗ ꯀ꯭ꯋꯥ ꯌꯣꯜꯂꯒꯅꯤ ꯌꯦꯟ ꯊꯣꯡꯕ ꯆꯥꯗꯣꯏꯁꯦ ꯈꯪꯉꯕ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯣꯏꯁꯦ ꯉꯁꯤ ꯅꯨꯅꯨ ꯀꯩ ꯌꯥꯗ꯭ꯔꯤꯕ ꯅꯪ ꯅꯪ ꯀ꯭ꯋꯥ ꯌꯣꯜꯂꯒ ꯌꯦꯟ ꯊꯣꯡꯕ ꯆꯥꯅꯒꯦ ꯅꯪꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯋꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯍꯥꯏꯗꯣ ꯑꯣꯏꯔꯦꯗ ꯀ꯭ꯋꯥ ꯆꯅꯤꯗꯤ ꯊꯣꯛꯑꯦ ꯀ꯭ꯋꯥ ꯆꯅꯤꯁꯤꯒ ꯂꯨꯄꯥ 100 ꯁꯣꯗ ꯖꯥꯡꯈꯩ 150 ꯌꯥꯝ ꯌꯥꯡꯉꯅꯤ ꯀꯥꯏ ꯑꯣꯛꯇꯣꯏꯕ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯖꯦꯟ ꯆꯥꯕꯁꯦ ꯑꯩꯈꯣꯏ ꯃꯔꯤ ꯈꯛꯇꯅꯤꯗꯅ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯖꯦꯟ ꯊꯣꯡꯕ ꯆꯥꯕ ꯖꯦꯟ ꯈꯛꯇꯪꯅ ꯑꯣꯛꯇꯦꯕ ꯑꯩꯈꯣꯏꯗꯤ ꯈꯪꯕ ꯖꯦꯟꯁꯦ ꯉꯁꯤ ꯊꯣꯡꯕꯁꯤꯅ ꯅꯨꯃꯤꯠꯅꯤ ꯍꯌꯦꯡꯁꯨꯆꯥ ꯄꯤꯖꯗꯣꯏꯅꯦ ꯃꯆꯥꯁꯤꯡꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯁꯨ ꯍꯩꯖꯥꯡ ꯁꯣꯔꯤꯌꯥꯁꯦ ꯄꯨꯔꯥ ꯈꯤꯜꯂꯒꯅꯦ ꯍꯦꯛꯇ ꯀꯣꯠꯂꯒꯅꯤ ꯃꯥꯅ ꯄꯤꯖꯗꯣꯏꯁꯦ ꯃꯆꯥ ꯆꯥꯅꯤꯡꯕꯗꯣ ꯄꯤꯖꯗꯣꯏꯕ ꯑꯗꯨꯃꯥꯏꯅ ꯈꯖꯤꯛ ꯈꯔꯥꯛ ꯊꯣꯡꯗꯦꯕ ꯑꯩꯈꯣꯏꯗꯤ ꯊꯣꯡꯉꯗꯤ ꯑꯗꯨꯅ ꯂꯨꯄꯥ 500 ꯑꯣꯛꯀꯗ ꯑꯣꯏꯗ꯭ꯔꯥ ꯆꯥꯊꯕꯤ ꯍꯧꯒꯠꯂꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯊꯕꯤ ꯍꯧꯒꯠꯂꯦ ꯌꯦ ꯃꯆꯪ ꯀꯩ ꯏꯄꯥ ꯄꯥꯏꯅꯦ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯣꯏꯔꯛꯄꯗ ꯀꯩꯅꯣꯝ ꯊꯣꯛꯂꯛꯑꯦ ꯍꯥꯏ ꯃꯌꯥꯝ ꯇꯧꯊꯣꯛꯑꯣꯅ ꯍꯥꯏ ꯃꯌꯥꯝ ꯇꯨꯝꯃꯒ ꯂꯩꯕ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯗꯥꯡ ꯇꯨꯝꯗꯣꯔꯤꯕ ꯅꯪꯕꯨ ꯃꯆꯥ ꯅꯨꯡꯗꯥꯡ ꯇꯨꯝꯈꯤꯗ꯭ꯔꯅꯦ ꯅꯪꯕꯨ ꯌꯥꯝ ꯀꯨꯏꯅ ꯇꯨꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯄꯄꯥꯅꯅꯦ ꯀ꯭ꯋꯥ ꯌꯣꯜꯂꯒꯅꯦ ꯖꯦꯟ ꯂꯩꯅꯤ ꯍꯥꯏꯕ ꯀ꯭ꯋꯥ ꯌꯣꯟꯊꯣꯛꯈꯤꯗꯣꯔꯦ ꯑꯩꯈꯣꯏ ꯄꯥꯝꯃꯨꯏꯀꯣ ꯀꯨꯟꯖꯤ ꯄꯄꯥꯅ ꯀ꯭ꯋꯥ ꯌꯣꯟꯊꯣꯛꯈꯤꯗꯣ ꯉꯁꯥꯏ ꯍꯦꯛꯄꯗꯣ ꯑꯗꯨꯗꯨ ꯎꯔꯕ ꯌꯦꯟ ꯊꯣꯡꯕ ꯆꯥꯒꯗ꯭ꯔꯥ ꯃꯆꯥ ꯆꯥꯅꯤ ꯀ꯭ꯋꯥ ꯌꯣꯜꯂꯒ ꯀ꯭ꯋꯥ ꯍꯦꯛ ꯌꯣꯟꯊꯣꯛꯏꯁꯤ ꯌꯦꯟ ꯊꯣꯡ ꯆꯥꯔꯔꯣꯏꯁꯤꯅ ꯍꯥ ꯌꯥꯗꯦ ꯌꯦꯟ ꯊꯣꯡ ꯆꯥꯅꯤꯡꯉꯤꯔꯣ ꯑꯣ ꯀ꯭ꯋꯥ ꯌꯣꯜꯂ ꯆꯥꯗꯣꯏꯕ ꯏꯃꯥ ꯀꯩ ꯋꯥꯅꯣꯅꯦ ꯌꯦꯟ ꯊꯣꯡ ꯆꯥꯅꯤꯡꯉꯕꯅꯦ ꯀꯨꯏꯔꯦ ꯆꯥꯗꯕꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯆꯤꯛꯀꯟ ꯊꯣꯡꯕ ꯆꯥꯗꯕ ꯀꯨꯏꯕꯒꯤꯅꯦ ꯀꯨꯏꯔꯦꯕ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯆꯥꯗꯦꯕ ꯆꯤꯛꯀꯟ ꯊꯣꯡꯕ ꯀꯨꯏꯔꯦ ꯆꯥꯗꯕ ꯍꯥꯏꯅ ꯆꯥꯖꯅꯤꯡꯉꯤꯕ ꯃꯣꯏꯅꯗꯤ ꯁꯦ ꯇꯜꯂꯤꯕꯣ ꯅꯣꯏ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯌꯥꯝ ꯆꯥꯖꯅꯤꯡꯗꯦ ꯃꯌꯥꯝꯒꯤ ꯍꯪꯒꯥꯝꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯉꯁꯤꯁꯨꯀꯣ ꯍꯪꯒꯥꯝꯁꯦ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯌꯦꯡꯉꯣ ꯉꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯦ ꯍꯥꯏꯕ ꯆꯥꯎꯕ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯣ ꯃꯌꯥꯝꯗꯨ ꯍꯪꯒꯥꯝꯁꯦ ꯆꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯕ ꯍꯪꯒꯥꯝꯁꯦ ꯆꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯁꯨꯃꯥꯏꯅ ꯆꯥꯎꯔꯦ ꯃꯌꯥꯝ ꯍꯪꯒꯥꯝꯁꯦ ꯉꯁꯤ ꯅꯣꯡ ꯆꯨꯕꯗꯣ ꯑꯗꯨꯗꯨꯒꯤ ꯁꯨꯃꯥꯏꯅ ꯇꯤꯟꯁꯦ ꯈꯟꯖꯟꯕꯤꯔꯤꯕ ꯅꯣꯡ ꯆꯨꯅꯅꯦ ꯍꯪꯒꯥꯝ ꯁꯨꯃꯥꯏꯅ ꯍꯥꯏꯊꯔꯦ ꯑꯗꯨ
ꯅꯪ ꯇꯤꯟꯖꯦ ꯐꯖꯅ ꯈꯟꯕꯤꯔꯗꯤ ꯐꯕ ꯅꯪ ꯁꯅꯥ ꯇꯥꯔꯦ ꯀꯔꯝ ꯀꯥꯟꯗ ꯌꯣꯜꯂꯨꯗꯣꯏꯅꯣ ꯀꯔꯝ ꯀꯥꯟꯗ ꯉꯥ ꯀꯩꯅꯣ ꯂꯩꯔꯨꯗꯣꯏꯅꯣꯅꯦ ꯇꯧꯔꯤꯁꯦ ꯄꯥꯝꯃꯨꯏꯅꯦ ꯀ꯭ꯋꯥꯗꯣ ꯄꯥꯝꯃꯨꯕꯅꯤꯅ ꯀ꯭ꯋꯥꯗꯣ ꯃꯊꯥ ꯁꯥꯔꯦ ꯇꯧꯔꯤꯁꯦ Yaba taro. ꯀꯥꯏꯗꯩ ꯄꯩꯁꯥ ꯑꯩ ꯄꯩꯁꯥ ꯂꯩꯕ꯭ꯔꯥ ꯅꯪ ꯑꯩꯉꯣꯟꯗ ꯄꯩꯁా ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯈꯣꯟꯅꯤꯗꯅꯤ ꯅꯪ ꯉꯥꯡꯉꯤꯗꯣ Nang sabu taro taba dagi ne ina ujik ina jon dai se. ꯇꯥꯈꯣꯏꯅꯦ ꯑꯩ ꯄꯩꯁꯥ ꯑꯩ ꯀꯗꯥꯏ ꯂꯩ ꯄꯩꯁꯥꯅꯣꯅꯦ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯂꯩꯕ꯭ꯔꯥꯅꯦ ꯅꯪ ꯉꯥꯡꯉꯤꯗꯣ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯄꯩꯁꯥ ꯇꯥꯜꯂꯒ ꯑꯩꯉꯣꯟꯗ pesa puthoro ꯍꯥꯏꯁꯦ ꯀꯔꯤ Tani yang kai jau gore lang no. Benar. Bisa sani yang kai pur. Sani yang kai pur. ꯆꯤꯟꯖꯥꯛ ꯍꯦꯛꯒ ꯄꯨꯔꯒ ꯍꯥꯏꯔꯣ ꯌꯥꯝꯕꯁꯤ ꯀ꯭ꯋꯥꯗꯧꯗꯣꯔꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯀ꯭ꯋꯥꯗꯧꯗꯣꯔꯦ ꯄꯥꯝꯃꯨꯏ ꯀ꯭ꯋꯥ ꯊꯅꯝꯃꯣ ꯑꯗꯨꯒ ꯑꯩ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯂꯩꯕ ꯄꯩꯁꯥꯗꯩ ꯄꯨꯖꯈ꯭ꯔꯣ ꯅꯪ ꯄꯥꯝꯃꯨꯏ ꯀ꯭ꯋꯥꯗꯣ Iya. ꯄꯥꯝꯃꯨꯏꯕ ꯃꯌꯥꯝ ꯇꯧꯔꯤꯕ ꯂꯤꯂꯥꯁꯦ ꯀꯔꯤꯅꯣ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯗꯥꯅ ꯇꯧꯔꯤꯁꯦ ꯃꯥ ꯍꯧꯖꯤꯛ ꯀ꯭ꯋꯥꯁꯦ ꯇꯁꯦꯡꯅꯃꯛꯀꯤ ꯃꯥ ꯄꯨꯒꯦ ꯈꯟꯈ꯭ꯔꯦꯕ ꯇꯧꯔꯤꯁꯦ Puda di pisa lai dari puda. Isa na ni tani. ꯑꯩꯉꯣꯟꯗ ꯉꯁꯤꯁꯦ ꯈꯪꯉꯕ ꯉꯁꯤꯁꯦ ꯕꯟꯙꯟ ꯊꯣꯛꯏꯌꯦꯕꯀꯣ ꯕꯟꯙꯟ ꯑꯩꯈꯣꯏꯒꯤ ꯕꯟꯙꯟ ꯊꯥꯗ ꯕꯟꯙꯟ ꯂꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯧꯋꯦꯕ ꯑꯗꯨꯗꯨꯒꯤ 9,000ꯁꯦ ꯉꯁꯤ ꯕꯟꯙꯟꯒꯤ ꯄꯨꯔꯥ ꯊꯝꯈ꯭ꯔꯦꯕꯀꯣ ꯑꯩꯅ ꯑꯗꯨꯗꯨꯅꯁꯨ ꯄꯩꯁꯥꯗꯣ ꯌꯥꯝꯅ ꯋꯥꯔꯤꯅꯦꯕ ꯍꯟꯗꯛ ꯈꯔꯗꯤ ꯊꯕꯛꯀ ꯁꯨꯗꯕꯗꯨꯒꯅꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯃꯥ ꯀ꯭ꯋꯥꯁꯦ ꯌꯣꯜꯂꯒ ꯆꯥꯅꯤ ꯍꯥꯏꯁꯦ ꯏꯀꯥꯏꯖꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯂꯩꯖꯕ ꯄꯩꯁꯥ ꯈꯔꯗ ꯄꯤꯔꯒ Pura-pura kan. Ai junjaru. ꯊꯣꯛꯄꯤꯔꯒꯅꯨ ꯀꯥꯏꯅꯦ ꯐꯔꯦ ꯄꯨꯊꯣꯔꯛꯑꯔꯣꯏꯗꯣꯏꯗꯤ ꯌꯥꯝ ꯐꯔꯦ Ai pura. ꯑꯩꯅ ꯇꯥꯟꯖꯕ ꯄꯩꯁꯥꯗꯨꯒ ꯄꯤꯕꯤꯒꯦ ꯇꯧꯕꯩ ꯋꯥꯅꯤ ꯄꯤꯕꯤꯔꯔꯣꯏꯗꯣꯏꯗꯤ ꯌꯥꯝ ꯐꯔꯦ ꯑꯩꯒꯤ ꯐꯤ ꯇꯨꯕꯒꯤ ꯄꯩꯁꯥ ꯈꯔ ꯂꯩꯌꯦꯕ ꯑꯗꯣ ꯅꯍꯥꯟꯁꯨ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯀꯩꯅꯣ ꯊꯥꯡꯒꯠꯄꯗ ꯆꯪꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯉꯔꯥꯡꯁꯨ ꯂꯥꯏ ꯊꯥꯗꯕ ꯆꯠꯄꯗꯣ ꯑꯗꯨꯒꯁꯨ ꯂꯨꯄꯥ 1,000 ꯑꯗꯨꯒꯁꯨ ꯒꯥꯔꯤ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯄꯨꯗꯦꯕ ꯒꯥꯔꯤ ꯚꯦꯟꯗ ꯆꯠꯄꯅꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯒꯁꯨ ꯒꯥꯔꯤ ꯚꯔꯥꯗ ꯆꯥꯕꯒ ꯊꯛꯄꯒ 1,000 ꯃꯌꯥ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯗꯥꯏ ꯄꯩꯁꯥ ꯅꯠꯇꯦ ꯑꯗꯨꯁꯨ ꯑꯩꯒꯤ ꯄꯩꯁꯥ ꯑꯩꯅ ꯇꯥꯟꯖꯕ ꯄꯩꯁꯥ ꯑꯗꯨꯒ ꯆꯥꯅꯩꯕ ꯑꯗꯨꯒꯒꯤꯗꯤ ꯃꯥꯒꯤ ꯇꯥꯟꯖꯕꯗꯨꯅ ꯊꯥꯡꯒꯠꯄꯒꯤ ꯑꯣꯏꯔꯤꯕ ꯑꯩ ꯇꯥꯟꯖꯕꯗꯨꯅ ꯆꯥꯕꯒꯤ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯑꯩꯒꯤ ꯇꯥꯟꯖꯕꯗꯨꯒꯤ ꯃꯃꯜꯁꯦ ꯌꯥꯎꯗꯕ ꯃꯥꯒꯤ ꯇꯥꯟꯕꯗꯨꯅ ꯃꯃꯜ ꯂꯩꯔꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯊꯥꯡꯒꯠꯂꯤ ꯍꯥꯏꯅ ꯆꯥꯈꯤꯕꯗꯨꯗꯤ ꯃꯃꯜ ꯂꯩꯇꯦꯗꯅ ꯀ꯭ꯋꯥꯁꯨ ꯆꯪꯒꯔꯦ ꯅꯠꯇ꯭ꯔꯣꯕꯅ ꯑꯣꯖꯥ ꯊꯣꯏꯕꯤ ꯂꯣꯏꯗꯤꯕ ꯍꯥꯏꯕ ꯀꯞꯄ ꯍꯥ ꯁꯦ ꯂꯥꯛꯑꯣ ꯖꯨꯂꯨꯕꯤ ꯆꯥꯅꯦꯅ ꯆꯥꯔꯣ ꯂꯥꯛꯑꯣꯕ ꯖꯨꯂꯨꯕꯤ ꯆꯥꯊꯣꯛꯑ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯇꯥꯆꯧꯁꯦ ꯐꯨꯗꯣꯏꯅꯦ ꯏꯅꯥꯀꯣ ꯃꯥ ꯐꯨꯗꯈꯤꯒꯦ ꯅꯥꯀꯣ ꯃꯥ ꯑꯉꯥꯡꯁꯤꯒ ꯃꯥꯅ ꯎꯕ ꯌꯥꯗꯦ ꯍꯦꯛꯇ ꯅꯪ ꯆꯠꯈ꯭ꯔꯣ ꯅꯪ ꯍꯣꯁꯇꯦꯜ ꯆꯠꯈ꯭ꯔꯒꯅꯤ ꯏꯆꯥꯅꯨꯄꯤ ꯁꯥꯟꯇꯤ ꯑꯣꯏꯍꯧꯗꯣꯏꯅꯤ ꯇꯦꯡꯉꯁꯦ ꯃꯃꯥ ꯇꯦꯡꯉꯁꯦ ꯂꯥꯛꯑꯣ ꯖꯨꯂꯨꯕꯤ ꯆꯥꯔꯣ ꯂꯥꯛꯑꯣ ꯖꯨꯂꯨꯕꯤ ꯄꯤꯔꯒ ꯂꯥꯛꯑꯣ ꯖꯨꯂꯨꯕꯤꯗꯨꯁꯨ ꯂꯣꯏ ꯆꯥꯊꯣꯛꯑꯕ ꯑꯉꯥꯡꯁꯤꯒꯤ ꯖꯨꯂꯨꯕꯤꯗꯣ Ada lai. ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯂꯥꯛꯑꯣ ꯄꯄꯥ ꯂꯥꯛꯑꯗꯤ ꯄꯄꯥ ꯂꯥꯛꯑꯕ ꯐꯨꯍꯟꯒꯦ ꯅꯥꯀꯣ ꯇꯥꯊꯣꯛꯑꯒ ꯂꯥꯛꯑꯣ ꯖꯨꯂꯨꯕꯤ ꯆꯥꯎꯁꯤ ꯃꯤ ꯖꯨꯂꯨꯕꯤ ꯄ꯭ꯂꯦꯠ ꯑꯃꯗ ꯖꯨꯂꯨꯕꯤ ꯄꯨꯊꯣꯛꯆꯔꯝꯃꯤꯅꯤ ꯆꯥꯖꯗꯒꯤ ꯂꯥꯛꯑꯣꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯆꯥꯊꯣꯏꯕꯤꯁꯦ ꯀꯞꯄ ꯐꯍꯜꯂꯦ ꯀꯞꯄ ꯐꯔꯦ ꯍꯧꯖꯤꯛ ꯀꯞꯄ ꯐꯅ ꯍꯧꯖꯤꯛ ꯖꯨꯂꯨꯕꯤ ꯆꯥꯔꯤ ꯑꯗꯣ ꯃꯣꯏ ꯄꯄꯥ ꯂꯥꯛꯑꯦ ꯃꯣꯏ ꯄꯄꯥ ꯂꯥꯛꯄꯗꯒꯤ ꯃꯥ ꯐꯗꯣꯛꯈ꯭ꯔꯦ ꯄꯄꯥꯗ ꯇꯝꯃꯦ ꯇꯥꯆꯧꯅ ꯐꯨꯏ ꯍꯥꯏꯅ ꯇꯝꯃꯤꯕ ꯑꯗꯨꯒꯤ ꯇꯥꯆꯧ ꯄꯄꯥꯅ ꯉꯥꯡꯕꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯈꯔ ꯐꯈ꯭ꯔꯦ ꯖꯨꯂꯨꯕꯤ ꯆꯥꯔꯤ ꯁꯤꯒ ꯑꯆꯥꯄꯣꯠꯁꯨ ꯂꯩꯔꯛꯑꯦ ꯑꯁꯤꯒꯁꯨ ꯄꯄꯥꯅ ꯄꯣꯠ ꯆꯩ ꯂꯩꯔꯛꯑꯦ ꯆꯤꯀꯦꯟ ꯊꯣꯡꯕ ꯆꯥꯕ ꯎꯠꯂꯛꯇꯣꯏꯕ 사고 팔아봐. 따서나 그게 부인은 농한다. 나 부이바. 그게 부이바. 컹디에 까이 만나는 게 난 도가. 만도이니. 나도보다는 그게 미다 이두가는 그게 설리 박항 마자기 다이다 부이나 보라. 마디 그냥 말하게. 파파 따서지 박항 마자 나더라. 네. 박항 파라는 따서세. 이거나 안강자오세 안강자오니 안강자오. ꯃꯌꯥꯝꯗ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯑꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯤ ꯕꯖꯥꯔꯗꯒꯤꯅꯦ ꯑꯩꯈꯣꯏ ꯗꯥꯅ ꯆꯤꯀꯦꯟ ꯖꯦꯟꯗꯣ ꯂꯧꯔꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯁꯤꯡꯒꯤ ꯊꯣꯡꯕꯤꯔꯅꯤ ꯍꯧꯖꯤꯛꯗꯣ ꯖꯦꯟ ꯂꯧꯔꯛꯏꯗꯣ ꯀ꯭ꯋꯥꯗꯣ ꯌꯣꯟꯗ꯭ꯔꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯩꯕ ꯄꯩꯁꯥꯗꯨꯅ ꯗꯥ ꯑꯗꯨꯝ ꯄꯤꯔꯒ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦꯕ ꯂꯧꯔꯦꯕ
ꯑꯗꯨꯅꯤꯗꯣ ꯀ꯭ꯋꯥꯗꯣ ꯌꯣꯟꯗ꯭ꯔꯦ ꯀ꯭ꯋꯥꯗꯣ ꯄꯥꯝꯃꯨꯏꯕꯀꯣ ꯀ꯭ꯋꯥꯗꯣ ꯌꯥꯝꯅ ꯄꯥꯟꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯨꯅ ꯀ꯭ꯋꯥꯗꯣ ꯄꯥꯝꯃꯨꯏ ꯍꯥꯏꯅ ꯌꯣꯟꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯩꯁꯥꯗꯒꯤ ꯆꯥꯗꯣꯔꯦ ꯉꯁꯤꯒꯤ ꯖꯦꯟꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯇꯥꯇꯥ ꯕꯥꯏ ꯕꯥꯏ